Lakhipuronline puthok-saba December gi tang ani irai numit ki Khomjinba Pao tabirasi. Ahanbada maruoiba pau. Assam lenga ki anoba khongthang oina University da tamlibi nupi mahiroi singda thagi oina lupa lising amamam tawduna piragani. Laibak asigi Reserve Bank of India na changeng oina digital rupee chanhanba hokre. Mukhyamantri na Barak Tampak ta matik chaba mahiroi gi masing wat le ba waphambo kaidongaida yabangam loi haina BDF ki chief convener na phongdokre. Sahitya Academy na Manipuri Sahitya Parishad Tripura ga kusamna duna Multilingual Writers Meet Agartala da pangthokadori amasung Child Welfare Ashram CWA Jiribam na sinduna World AIDS Day gi tharum pangthokre. Haujik mapungoi ba pau tabirasi. Assam lenga ki anoba khongthang oina rajya asigi MA, MTech, MCom natraga MSc na chingba University da tamlibi nupi mahiroi singda thagi oina lupa lising amamam tawduna piragani. Wafam asi Assam gi CM Dr. Himanta Biswa Sarma na November gi tang kuntra Pragyan Bharati scheme gi makhada higher secondary parikha da fajana pass tawrakraba mahiroi singda scooty pibagi thoramda phongdokhibani. Handaki oina di tha ani university close oibana mahiroi singna tha taragi oina punna lupa lising tara phangani so haiki. Hiramasi gi matang da education department na post graduation chathariba nupi mahiroi singna makhoi gi ming registration taunanaba kharani asida portal ama hanglakani hairi. Girl student পঢ়ে যিসকলে MTech, MCom, MA, MSc ইউনিভাৰ্চিটিত পঢ়ি আছে তেওঁলোকক ঘৰৰ পৰা অহা যোৱা ইউনিভাৰ্চিটিত গৈ অলপমান চাহ খোৱা অকনমান দেউতাক মাকক সকাহ দিয়াৰ বাবে আমি তেওঁলোকক প্ৰতি মাহত 1000 টকাকৈ দিয়াৰ এটা আঁচনি আমি আৰম্ভ কৰিব খুজিছো। মই অসমৰ শিক্ষা বিভাগে অহা সপ্তাহৰ ভিতৰত এটা পোৰ্টেল আৰম্ভ কৰিব। এই পোৰ্টেলত পোষ্ট গ্ৰেজুৱেটত পঢ়ি থকা সকলো ছাত্ৰীকে আবেদন কৰিবলৈ আহ্বান জনাম। অনাগত দিনত ৰাজ্যৰ বিত্তীয় পৰিস্থিতিৰ উন্নতি হোৱাৰ লগে লগে গ্ৰেজুৱেচন পঢ়ি থকা ছাত্ৰীসকলকো এই আঁচনি যেতিয়াই যিটো বছৰতে আমি কৰিব পাৰো আমি কৰাৰ বাবে চেষ্টা কৰিম। আমাৰ লক্ষ্য হ'ল যে পিতৃ মাতৃক অলপ সকাহ দিয়া যাতে পিতৃ মাতৃৰ কিছু দায়িত্ব আমি ল'ব পাৰো আৰু তাৰ বাবে আমি অৰুণোদয়ৰ পৰা প্ৰজ্ঞান ভাৰতীলৈ এই ধৰণৰ আঁচনি আমাৰ অসমখনত আমি ৰূপায়ণ কৰিবলৈ আৰম্ভ কৰিছো। Laibak asigi Reserve Bank of India na changeng oina digital rupee chanahanba hokre. Haujik maki oina di laibak asigi bank marida digital rupee asi chanagani. Ahanbagi oina State Bank of India, ICICI Bank, Yes Bank amadi IDFC First Bank na chingbada digital e-rupee asi chanagadori. Haujik chanariba sale gi denomination asiga chap manana December gi tang amadagi hauduna RBI na mawong asi chanabagi ayaba pikre. E-digital rupee chanarakpa sina laibak asida senja thumja hantanbata natana atei hiram kayada chawna kanaba piragani hairi. Through the use of token-based digital rupee, citizens would be able to make or receive payments in currency in completely digital mode through a mobile app. This digital nature of rupee shall make the currency transactions easier, safer, faster and cheaper. The use of digital rupee is also expected to reduce the operational costs related to management of physical currency, while also furthering financial inclusion in the Indian economy. Silchar da haukiba November gi tang kunma panda phamkiba cabinet mifamna Barak Tampak ki tongan ba chakot thorangi oiba scheme kaya amadi achauba senpham kaya Tampak asigi dama kaithok piramba dubu BDF ki chief convener Pradeep Dattaraina Mukhyamantri gi mafamna thagat pa phongdokre. Adubu Mukhyamantri na Barak Tampak asida matik chaba mahiroi singi masingwa li haiba wafam asidi kaidongnung dasu yabangam loi haiki. Ngarang sagul se numit Silchar gi pensioners babanda pangthokiba Barak Democratic Front ki pau gi mifam amada wafam sing asigi matangda phongdokladuna BDF ki chief convener na haikibada haukiba November gi tang 19 da BDF na kaukiba ban aduna Tampak asida matik chaba mahiroi leitre haina taklabani haiba Mukhyamantri gi wafambo yamna kanna yaningda phongdokhi mahakna makhata na hai
Barak Tampak asida matik chana mahi masing hairaba miyoi kaya watana leiri. Makhoi sing asibu thawai bidre haibagi matangda aikoina ban kaukibani haina Sri Raina fongdoki. Pangthokiba paugi mifam aduda grade 3 amadi grade 4 porikha ani sida Barak Tampaki jila ahum asidagi mai paklakiba candidate singi ming amadi makhoina fangkiba number ga loinana chayol amagi manungda pauche singda phongdokkadabani haibagi dabi tawki. Cabinet mifamda CM na lauthokiba project sing adu lagliba tha taruki manungda soidana maki thabak oina su pangthokpa haunabagi apambasu mifamda phongdoknaki. Numit asigi paugi mifamda BDF ki convener Khaidem Kanta, convener Ainul Hok Mazumdar amadi convener Rishikesh De na chingba miyoi singna wangangki. Saruk Jaminasi, Mayam Kun Saruk Jaminasi. Barak Tampak Jagoida, Tawai Yaujaba, Hawalak Iban Harol Singbu, Punging Tokut Poina, Salai Magi Toksin Makada, Pas Manipuri Modern Solo Dance Competition 2022 Hainaming Thonba, Jagoigi Hendana Bama, Lak Liba December Gitang Mapan, Kasar Lakipurgi, Srivar Kungangda Pangtok Kadori. Lupa sama katana entry fee oigadoriba hendana basigi ahan bamana lupa lising ahum ani subamana lupa lising ani amadi ahum subamana lupa lising amani saruk jabining basingna mobile number 6002898639 da contact tawbiro. Sahitya Academy New Delhi na Manipuri Sahitya Parishad Tripura ga kusabnaraga nongmagi oiba multilingual writers meet December gi tang mari Agartala gi Nazrul Kala Khetrada pangthoklagani. Writers meet asida Academy gi Manipuri board ki convener Nongmaithem Kiran Kumar na welcome address pigani. Manipuri Sahitya Parishad Tripura gi VP Khelamhon Sen na presidential address aduga General Secretary Thaudam Nil Kumar na vote of thanks pigani. Session ani thokna pangthokadaba sigi ahanba session da eminent academician Nirmal Das aduga ani subadana Sahitya Academy General Council gi member Akbar Ahmad na mayai tangba logani. Hairiba writers meet asida Manipuri, Kokborok, Bengali, Chakma, Mok, Mizo na chingba lon singda tongan mamiyoi singna Sahitya ga mari lainaba hiram kayada nainagani amasung saireng pathokani hairi. Malem gi mafam sinba thungna pangthokna kiba World AIDS Day gi thoram ngarang Jiribam dasu Manipur State AIDS Control Society na sponsor toraga Child Welfare Ashram CWA na sinduna Jiribam Higher Secondary gi mahiroi singalwena na miyam gi oiba khongchet ama chatuna World AIDS Day gi thoram pangthokre. World Health Organization na piba Equalize haiba team asida pangthokkiba thoram asiga mari leinana Child Welfare Ashram gi Program Manager H. Priyanandana Fongdokkibada Malem Sinba Thungna Pangthokliba Thorom ama oina Jiribam dasu chahi khudingi Child Welfare Ashram na sinduna Jiribam gi tongan mafam singda wall poster campaign, wall painting campaign amadi miyam gi oiba khongchet na chingba thorom sing pangthokli haina fongdokhi. Malem Sinba Thungna Pangthokna riba Wall AIDS Day thorom Jiribam dasu Sahi Godingi, Child Welfare Ashram Jiribam na Sinduna, Pugi Tongan ba, Jiribangi, Pumsing Hypedi, Narankoi, Hauraga, Haribo, 2022. Asida Jiribangi Pum, Hypedi Barak Circle area, Amadi, Jiribangi Tongan Pum, Sinda, wall poster campaign, wall painting campaign, Lunana, mass rally Nasimba, Thorom Single Lunana, Nasi Jiribam, the Pangtoli, Maruina, Hariba, Wallace de Thorom, Pangtoli Bagi. Hariba Thormasi Pangtoli bagi maram di hariba S ICBH hariba lena asina naduna bagi laikhidraba singi mafamda kai kumnaba utpa amadi awaba phongdokba oina ngasi malemgi bagi mafam khudimakta ngasi 1 December ngasi gi tarikh December gi tang 1 asi aikoi Wallace Day pangtonari Jiribamgi su aikoi chalwa prana ngasi pangtokli besini loina Lakhipur Football Academy na sinlang tuna Earl Higher Secondary School gi sanabungda
Haurongbam Brothers na sponsor tawduna pangthokliba late Haurongbam Calendar Memorial League Cum Knockout Football Tournament ki ngarang 19 suba league match ta Mar United Markulin na Alive Lakhipurbo Panjal Taramathoi Anida Thoikre. Center referee oina M Premjit, assistant referee da Jaisan Mar amadi Dijamoni Bauri aduga L Rajib na fourth referee ki thodang pokhi. Ngasi quarter final knockout ki ahanba match ta UBFC A Markulin ga Chiru Sporting Club ka sanagani. Aroibada maroiba pau amukhanna Assam lenga ki anoba khongthang oina University da tamlibi nupi mahiroi singda thagi oina lupa lising amamam tawduna piragani. Leibak asigi Reserve Bank of India na changeng oina digital rupee chanhanba hokre. Mukhyamantri na Barak Tampak ta matik chaba mahiroi gi masing wat le haiba waphambo kaidongaida yaba ngamloi haina BDF ki chief convener na phongdokre. Sahitya Academy na Manipuri Sahitya Parishad Tripura ga kusamna duna Multilingual Writers Meet Agartala da pangthokadori amasung Child Welfare Ashram CWA Jiribam na sinduna World AIDS Day gi tharum pangthokre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.